Manipuri Wari Pambi Channel na amuhana taram noksari Ziri Torbalgi Pura Hairiba Wari Sigi Ani Suba Tangkakado Miyamda Amuklan Thoksari Wari Sigi Mamangis Tangkakta Aihakna Ziri Torbalgi Pura Adugi Makongdagi Yamna Kina Netongi Yum Tamna Selakpagi Lambida Nakalda Hauriba Kwa Pambi Amadi Zubi Pambi Singna Aibu Parage Matagum Tanarakhiba Amadi Yomsilakhiba Kanghaudana Aibu Lambi Aduda Tunglamdagi Kangin Inthurakhibada Aina Upthuna Tukhiba Madugi Matungda Aidi Kamdaukrabage Haibado Karimata Gyanta Khidre Aina Mayamda Lijagadoriba Wari Asidi Tasengna Sahi Amumuki Matungda Aina Gyanta Raba Matam Aduda Basauna Pokpa Adubu Ima Amatagi Amadi Ipa Amatagi Isil Inaugum Karimata Khenaba Laihandana Aibu Yamna Luna Taubi Kiba Tamo Aduna Engonda Libi Kiba Wari Aduni Aina Mayamda Amuk Lizara Kadori Basi Aidi Mafamaduda Adumak Gyan Mangduna Laikre Nong Nganpung Taurakuma Matuda Tamo Ado Mikap Thorakpada Karino Wak Mayam Amakong Libasibo Haine Khalli Tamo Duna Karino Equiramdadi Kwak Kongbase Mi Sigani Haibagi Pau Oina Kwak na Kongbasi Yam na Kinay Mafam Masidadi Ayuk Ngantana Kwak Kongbu Yam na Tari Basibu Kwak Yam na Laibagira Neton Koigi Somdasu Kwak Kongbase Mi Si Haina Asum na Khana Bazala Tamoduna Khanki Hai Tamoduna Nakalda Aileram Dabaduda Mahang na Khalli Karino Aikoigi Naunupa Si Yumdadi Yahaw Yam na Tengbani Mafam Masida Yahaw Yam na Ngalisina Asum na Khana Mahak Mayam Hogat na Bagi Makol Tarak Paduda Hogatuna Nganna Maimita Thoktuna Bras Nong Tautok Netona Ekoi Tamoduda Aibu Hanglakpada Mahakti Yumdadi Yahaw Yam na Tengbani Mafam Masidadi Yahaw Yam na Ngankre Ayuk Nganna Torbalgom da Sat Krabra Khangde Haina Kumki Mayam Su Walking Nganna Thokiba Oiramni Khanduna Yam Kanna Singnaba Fauki de Hai Matamaduda Laikai Dugi Pakang Masa Ama Yamna Tingna Amadi Thuna Mafam Aduda Senselakuna Aikoigi Neton Aduda Indomcha Nakoi de Laiba Pakang Masa Do Ziri Torel Torbal de Laiba Hura Aman Bado Madugi Maya Adoi Data Dun Lehore Dut Pau do Hiram Lagana Do Yamna Tuna Satki Kaino Haidu Pau Sibo Haidna Yamna Pakana Neton Do Mangtharaga Senki Madugi Matungda Tamo Sutanaki Hai Basa Hoi Masa Wihoi Ekoi Yumgi Mi Pumnamak Mafamadu Yamna Tuna Sena Rakhi Tamona Aibu Kon Katuna Rishi Karino Tori Sibo Haidna Mamitagi Mapi Tabo Makai Konduna Kapki Laikai Adagi Mi Ayamasu Tongna Raktuna Matau Adu de Yenki Basauna Karino Kumayang Naduna Sibo Hospital Pursi Haiduna Aibu Anakpa Community Health Center da Hana Pukalaba Matungda Gyan Tarak Trabada Khara Seres Oire Haiduna Naknaba Assam Border Lanthokduna Kasar District Hospital da Yamna Thuna Pukhatki Mafamaduda Aibu Test Khara Pangthokaba Matungda Dr. Singna Asoiba Karisu Leite Brain Gi Asoiba Oigada Ubamali Aduna Mafamasida Kuzukulai Leite Krapava Private Hospital Amada Pubiro Hairpadagi Aihaku Guwahati gi JNRC da Pukhi Mafamaduda Dr. Singna Pangthokpa yaba test kaya pangthokle Asoiba amatasu Dr. Singna Thengnaba ngamdre Brain gi problem oini haiduna Akhanaba Delhi dagi Brain ga mari leinaba Dr. Kauduna CT scan singba lauduna kayarak hanna yengbadasu Asoiba amatasu fangba ngamdre Dr. Singh kupna khanaraba matungda Mase Isolgi Thaujal Yenglurasi Yumda Pudhabiro Dr. Singhidi Masida Tauningai Karimata Laitre Hairpadagi Aibu Amuk Hanna Netongi Yumda Pudharakhi Tamona Haibada Aihak Saklame Isin Thake Kong Hamninge Mapal Thoke Haibana Singba Wahi Khara Asinatana Kana Amatana Hangba Wahang Singhi Paukum Karimata Pidana Malang Amada Tarangda Adum Yengduna Lai Mi Kudingi Yamna Munna Sagadawadauna Yengduna Lai Piba Maduda Mi Singna Aiginakta Sanglakpa Ki Hainasu Tamona Tammi Neton Gi Yum Yaurabada Netona
ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯑꯈꯪꯕ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯗꯨꯅ ꯑꯩꯕꯨ ꯂꯥꯌꯦꯡꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯥꯆꯧꯒ ꯃꯥꯆꯧꯕꯤꯒꯗꯤ ꯌꯨꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯃꯣ, ꯏꯆꯦ ꯑꯃꯗꯤ ꯃꯃꯥꯒ ꯕꯕꯥꯒꯗꯤ ꯂꯩꯍꯧꯔꯤ꯫ ꯅꯦꯇꯣꯟꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯗꯥꯡꯒꯤ ꯃꯤꯍꯨꯜ ꯌꯦꯡꯈꯤ ꯑꯗꯨꯒ ꯂꯥꯏ ꯑꯃꯇꯪ ꯈꯨꯔꯨꯝꯊꯣꯛꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯗ ꯍꯥꯏꯗꯨꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯅꯦꯇꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏ ꯑꯗꯣ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯠ ꯆꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯥꯏ ꯈꯨꯔꯝꯕ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯅꯗꯨꯅ ꯅꯨꯃꯤꯠ ꯍꯦꯛ ꯆꯪꯈꯤꯕꯒ ꯂꯥꯏ ꯈꯨꯔꯝꯕ ꯍꯧꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯩꯕꯨ ꯑꯁꯦꯡꯕ ꯐꯛ ꯑꯃꯗ ꯐꯝꯍꯟꯗꯨꯅ ꯑꯀꯣꯏꯕꯗ ꯃꯃꯥꯍꯣꯏ ꯕꯕꯥꯍꯣꯏ ꯇꯥꯃꯣ ꯏꯆꯦ ꯑꯃꯗꯤ ꯅꯦꯇꯣꯟ ꯈꯣꯏꯅ ꯑꯩꯕꯨ ꯁꯦꯟꯅꯗꯨꯅ ꯂꯥꯏ ꯑꯗꯨ ꯈꯨꯔꯝꯕꯗꯣ ꯃꯈꯥ ꯆꯠꯊꯔꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯨꯔꯝꯕ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯨꯝꯖꯤꯜꯂꯛꯄ ꯅꯨꯡꯁꯤꯠ ꯑꯃꯈꯛꯅ ꯂꯥꯏ ꯈꯨꯔꯝꯅꯅꯕꯒꯤꯗꯃꯛ ꯊꯝꯂꯤꯕ ꯍꯩꯔꯨꯛ ꯍꯩꯔꯥ ꯑꯃꯗꯤ ꯀꯕꯣꯛ ꯑꯃꯗꯤ ꯙꯨꯞ ꯊꯥꯎꯃꯩꯅꯆꯤꯡꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯨꯟꯗꯣꯛꯇꯨꯅ ꯄꯨꯝꯆꯥꯏ ꯆꯥꯏꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯈꯪꯍꯧ ꯍꯧꯒꯠꯂꯛꯇꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯅꯪꯗ ꯍꯥꯠꯂꯒꯦ, ꯅꯪꯅ ꯀꯔꯤ ꯈꯪꯕꯅꯣ, ꯅꯪꯕꯨ ꯀꯌꯥꯝ ꯍꯩꯕ ꯑꯃꯥꯏꯕꯤꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯅ ꯆꯣꯡꯁꯤꯜꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯈꯧꯖꯦꯡ ꯃꯦꯠꯇꯨꯅ ꯊꯝꯈꯤ ꯍꯥꯏ꯫ ꯑꯃꯥꯏꯕꯤ ꯑꯗꯣ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯕꯅꯣ ꯅꯈꯣꯏꯕꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯇꯨꯅ ꯕꯕꯥ ꯃꯃꯥꯍꯣꯏ ꯑꯃꯗꯤ ꯇꯥꯃꯣꯈꯣꯏ ꯏꯆꯦꯈꯣꯏꯅ ꯑꯩꯕꯨ ꯀꯟꯅ ꯈꯨꯠꯁꯦ ꯐꯛꯇꯣꯛꯇꯨꯅ ꯃꯥꯏꯕꯤ ꯑꯗꯨꯕꯨ ꯀꯟꯈꯤ꯫ ꯃꯥꯏꯕꯤ ꯑꯗꯣ ꯁꯥꯎꯅ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯉꯥꯡꯂꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯗꯕ ꯈꯣꯡꯆꯠ ꯑꯃꯗ ꯃꯥꯏꯕꯤ ꯑꯗꯣ ꯐꯤ ꯀꯟꯊꯣꯛꯇꯨꯅ ꯆꯠꯈꯤ ꯍꯥꯏ꯫ ꯏꯃꯥꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯆꯥ ꯃꯥꯡꯖꯔꯦ, ꯏꯆꯥ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅꯇ ꯂꯩ ꯍꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯨ ꯄꯨꯔꯥ ꯍꯣꯡꯈ꯭ꯔꯦ, ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯑꯣꯟꯈ꯭ꯔꯦ꯫ ꯅꯦꯇꯣꯟꯅ ꯌꯥꯝꯅ ꯊꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯄꯥꯕꯨꯡꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯥꯟꯅꯔꯨꯕꯗ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯃꯨꯛꯇꯪ ꯂꯥꯏ ꯐꯖꯅ ꯈꯨꯔꯝꯊꯣꯛꯎ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣই ꯃꯌꯥꯝ ꯄꯨꯟꯅ ꯆꯠꯇꯨꯅ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯏ ꯑꯃꯨꯛ ꯈꯨꯔꯨꯝꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯑꯈꯪꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯝꯅꯅꯕꯒꯤ ꯍꯥꯏꯔꯨꯕꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯌꯥꯔꯛꯇ꯭ꯔꯕꯗ ꯏꯆꯝ ꯆꯝꯅ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯩꯒꯤꯗꯃꯛ ꯂꯥꯏ ꯈꯨꯔꯝꯈꯤ꯫ ꯃꯐꯝ ꯑꯗꯨꯗꯁꯨ ꯂꯥꯏ ꯈꯨꯔꯝꯕꯗꯨ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯄꯗ ꯑꯩꯍꯥꯛꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯂꯥꯏ ꯈꯨꯔꯝꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯆꯩꯈꯥꯏꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯕꯨ ꯃꯃꯜ ꯂꯩꯇꯕꯤꯔ, ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯁꯣꯛꯅꯤꯡꯕ ꯃꯇꯝꯗ ꯁꯣꯛꯄ ꯌꯥꯕꯔꯥ, ꯃꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇꯤꯁꯅꯤ ꯅꯈꯣꯏꯅ ꯐꯪꯂꯤꯕ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯆꯈꯥꯏꯔꯛꯄꯗ ꯇꯥꯃꯣꯅ ꯑꯩꯕꯨ ꯀꯣꯟꯗꯨꯅ ꯅꯝꯅ ꯐꯥꯗꯨꯅ ꯅꯦꯇꯣꯟ ꯈꯣꯏꯒꯤ ꯌꯨꯝ ꯇꯥꯟꯅ ꯑꯃꯨꯛ ꯄꯣꯔꯛꯈꯤ꯫ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗꯅ ꯃꯆꯤꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯇꯨꯅ ꯂꯩꯅꯈꯤ꯫ ꯑꯩꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏ꯫ ꯀꯅꯥ ꯑꯃꯠꯇꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯔꯪ ꯃꯥꯔꯪ ꯑꯃꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯐꯨꯔꯥ ꯃꯈꯣꯡꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯅꯝꯗꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗ, ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ꯫ ꯇꯥꯃꯣꯅ ꯅꯦꯇꯣꯟꯗ ꯅꯦꯅꯦ, ꯃꯁꯤꯒꯤ ꯐꯨꯔꯥ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯈꯤꯗꯕꯒꯤ ꯐꯨꯔꯥ ꯑꯣꯏꯔꯕꯅꯣ ꯍꯪꯕꯗ ꯅꯦꯇꯣꯟꯅ ꯑꯩꯅ ꯂꯥꯛꯄꯗ ꯐꯨꯔꯥ ꯑꯁꯦ ꯑꯗꯨꯝ ꯂꯩꯔꯝꯂꯦ, ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯅ ꯂꯩꯕꯗ ꯑꯩꯅ ꯇꯥꯕꯗ ꯃꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯃꯣꯡꯐꯝꯗ ꯁꯥꯕ ꯐꯨꯔꯥꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯁꯨꯝꯅ ꯈꯨꯝꯈꯤ꯫ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯔꯝꯗꯗꯤ ꯅꯦꯇꯣꯟꯁꯨ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯄꯥꯎ ꯄꯨꯝꯅꯃꯛꯁꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯥꯆꯧꯒ ꯃꯥꯆꯧꯕꯤꯒꯗꯣ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯀꯁꯥꯔꯒꯤ ꯑꯃꯥꯏꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯏꯕꯗꯣ ꯀꯁꯥꯔ ꯃꯥꯏꯕ ꯍꯥꯏꯅ ꯈꯪꯅꯕ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯅ ꯈꯨꯕꯥꯛꯇꯨ ꯁꯣꯜꯂꯒ ꯑꯃꯨꯛꯇꯪ ꯖꯨꯕꯤ ꯃꯄꯨꯝ ꯑꯃꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯕꯗ ꯖꯨꯕꯤ ꯃꯄꯨꯝ ꯑꯗꯣ ꯈꯨꯗꯛꯇ ꯇꯪꯈꯥꯏ ꯁꯦꯠ ꯂꯥꯎꯅ ꯇꯥꯍꯟꯕ ꯉꯝꯕ ꯑꯃꯥꯏꯕꯅꯤ ꯍꯥꯏ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯅ ꯑꯃꯨꯛꯇꯪ ꯁꯣꯜꯂꯒ ꯖꯨꯕꯤꯒꯤ ꯄꯥꯝꯕꯤ ꯃꯈꯥꯗ ꯂꯦꯞꯂꯒ ꯅꯨꯡꯁꯤꯠꯅ ꯑꯃꯨꯛꯇꯪ ꯀꯥꯝꯕꯗ ꯖꯨꯕꯤ 5-6 ꯑꯃꯨꯛꯇꯪꯗ ꯀꯦꯜꯍꯟꯕ ꯉꯝꯕ ꯁꯛꯇꯤ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯀꯁꯥꯔ ꯃꯥꯏꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯈꯨꯗꯛꯇ ꯑꯩꯕꯨ
ꯄꯨꯔꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯈꯥꯝꯂꯒ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯪꯁꯤ ꯇꯧꯕꯗ ꯑꯩꯍꯥꯛꯁꯦ ꯆꯪꯁꯤ ꯍꯥꯏꯕ ꯌꯥꯗꯗꯨꯅ ꯃꯥꯏꯕ ꯑꯗꯣ ꯀꯧꯊꯣꯛꯂꯨꯔꯒ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔ ꯁꯣꯜꯂꯕ ꯊꯧꯔꯤ ꯃꯆꯥ ꯑꯃꯅ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗ ꯄꯨꯟꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯃꯤꯠ ꯈꯥꯅ ꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯕꯗ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯀꯅꯨ, ꯅꯪꯉꯣꯟꯗ ꯆꯩꯅꯥ ꯂꯦꯞꯇꯅ ꯐꯪꯒꯅꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯈꯔ ꯂꯧꯔꯒ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛꯇꯪ ꯁꯣꯜꯂꯒ ꯏꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯆꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯌꯥꯝꯅ ꯀꯞꯈꯤ꯫ ꯃꯥꯏꯕꯗꯨꯅ ꯍꯥꯏ, ꯑꯩꯅꯁꯨ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ, ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯒꯅꯤ, ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯌꯨ꯫ ꯅꯪꯒꯤ ꯊꯋꯥꯏꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯤꯕꯨ ꯋꯥꯍꯜꯂꯤꯕꯅꯣ? ꯅꯍꯥꯛ ꯁꯤꯔꯕꯗꯤ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯆꯠꯐꯝ ꯊꯣꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯈꯨꯝꯈꯤ, ꯑꯩꯍꯥꯛ ꯀꯅꯥꯗꯁꯨ ꯑꯋꯥꯕ ꯄꯤꯕ ꯄꯥꯝꯗꯦ, ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯁꯤꯔꯕ ꯊꯋꯥꯏꯅꯤ, ꯑꯗꯨꯒ ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯅꯈꯤ, ꯑꯗꯨꯕꯨ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯃꯠꯇꯅ ꯈꯪꯗꯦ, ꯀꯅꯥꯅꯁꯨ ꯊꯤꯖꯤꯟꯗꯦ꯫ ꯑꯔꯥꯟꯕ ꯋꯥꯐꯝ ꯑꯃꯗ ꯑꯆꯨꯝꯕ ꯑꯣꯏꯅ ꯉꯁꯤꯁꯨ ꯑꯗꯨꯝ ꯈꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯁꯔꯒꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯉꯝꯗꯕꯅꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯝ ꯂꯥꯞꯅ ꯂꯥꯛꯄ ꯄꯥꯈꯪ ꯑꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏꯅ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯐꯨꯔꯥ ꯑꯗꯨꯗ ꯃꯈꯨꯠꯃꯛꯅ ꯁꯣꯛꯂꯛꯈꯤ꯫ ꯑꯩꯉꯣꯟꯗ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯅꯨꯄꯤ ꯑꯃꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯑꯩꯍꯥꯛꯄꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯈꯤ꯫ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯅ ꯈꯨꯝꯕ ꯉꯝꯗꯅ ꯑꯩꯍꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯑꯩꯒꯤ ꯊꯋꯥꯏꯅ ꯂꯩꯔꯤꯕ ꯐꯨꯔꯥ ꯑꯗꯨꯗ ꯃꯈꯨꯠꯃꯛꯅ ꯁꯣꯛꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯃꯗꯨꯒꯤ ꯆꯩꯊꯦꯡꯅꯤ ꯃꯍꯥꯛꯅ ꯐꯪꯂꯤꯕꯁꯦ, ꯃꯥꯅ ꯇꯧꯔꯨꯕꯅ ꯃꯥꯅ ꯐꯪꯖꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯁꯥꯔ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ, ꯅꯈꯣꯏꯒꯨꯝꯕ ꯊꯋꯥꯏ ꯀꯌꯥ ꯑꯃꯒ ꯊꯦꯡꯅꯗꯨꯅ ꯑꯩꯅ ꯉꯝꯗꯨꯅ ꯂꯥꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯄꯥꯡꯒꯜ ꯁꯣꯜꯂꯦ, ꯑꯩꯒꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯅꯪꯒꯤ ꯃꯐꯝꯗꯁꯨ ꯅꯝꯐꯨꯗ ꯑꯩ ꯑꯀꯟꯕ ꯊꯕꯛ ꯇꯧꯅꯤꯡꯗꯦ, ꯑꯗꯨꯅ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ? ꯃꯔꯥꯜ ꯂꯩꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏꯗ ꯅꯪꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯒꯅꯨ, ꯅꯪꯒꯤ ꯑꯅꯤꯡꯕꯗꯣ ꯍꯥꯏꯔꯣ꯫ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯈꯨꯝꯈꯤ, ꯑꯩ ꯑꯁꯦ ꯃꯇꯝ ꯁꯥꯡꯅ ꯖꯤꯔꯤ ꯇꯣꯔꯕꯥꯜꯒꯤ ꯐꯨꯔꯥ ꯃꯈꯣꯡꯗ ꯑꯩꯒꯤ ꯊꯋꯥꯏꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯂꯤꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯊꯋꯥꯏꯅ ꯁꯔꯒ ꯐꯪꯕ ꯉꯝꯗꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯄꯥꯈꯪ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯉꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯑꯩ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯖꯔꯒꯦ꯫ ꯀꯁꯥꯔ ꯃꯥꯏꯕ ꯑꯗꯨꯅ, ꯌꯥꯔꯣꯏ, ꯑꯁꯤꯕ ꯊꯋꯥꯏ ꯅꯪꯅ ꯑꯍꯤꯡꯕ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯀꯝꯗꯧꯅ ꯆꯪꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ, ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯗꯨꯅ ꯆꯥꯏꯁꯤꯜꯂꯛꯄꯗ ꯑꯩꯉꯣꯟꯗ ꯑꯉꯛꯄ ꯆꯩꯅꯥ ꯐꯪꯗꯨꯅ ꯀꯞꯇꯨꯅ ꯂꯥꯎꯔꯛꯈꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯑꯩ ꯍꯥꯏꯖꯔꯒꯦ, ꯑꯩꯍꯥꯛ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯑꯩꯅ ꯈꯟꯈꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯁꯦ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈꯤꯕ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕꯤꯗꯅ ꯂꯩꯈꯤꯕ ꯑꯗꯣ ꯅꯣꯡꯃꯇꯪ ꯑꯩꯍꯥꯛꯅ ꯂꯩꯈꯤꯗꯕ ꯄꯣꯏꯅꯨꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯀꯅꯥꯒꯨꯝꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯀꯅꯥ ꯑꯃꯠꯇ ꯇꯥꯍꯟꯗꯅ ꯂꯤꯊꯣꯛꯄ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯑꯥꯇꯃꯥ ꯁꯥꯟꯇꯤ ꯑꯣꯏꯗꯨꯅ ꯁꯔꯒꯒꯤ ꯂꯝꯕꯤꯗ ꯁꯣꯏꯗꯅ ꯆꯠꯈꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯁꯦ ꯄꯥꯡꯕꯤꯒꯦ ꯈꯜꯂꯕꯗꯤ ꯄꯣꯏꯅꯨꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯄꯥꯈꯪ ꯑꯃꯅ ꯑꯩꯒꯤ ꯐꯨꯔꯥ ꯃꯈꯣꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯍꯟꯕꯤꯌꯨ, ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯣ ꯂꯤꯊꯣꯛꯆꯔꯝꯒꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯍꯥꯛ ꯐꯨꯔꯥ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯔꯝꯕ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯆꯠꯆꯈꯤꯕ ꯉꯝꯂꯒꯅꯤ꯫ ꯀꯁꯥꯔ ꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯃꯁꯥꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯣ ꯑꯃꯨꯛꯇꯪ ꯂꯤꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ,
ꯂꯥꯛꯂꯤꯕ ꯄꯣꯏꯅꯨꯒꯤ ꯄꯨꯔꯅꯤꯃꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯣꯡꯐꯝ ꯑꯣꯏꯔꯤꯕ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯣ ꯂꯤꯍꯟꯗꯨꯅ ꯇꯥꯔꯣ. ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯔꯒꯅꯤ. ꯑꯗꯨꯒ ꯑꯩ ꯌꯟꯇ꯭ꯔ ꯑꯃꯁꯨ ꯄꯤꯒꯦ. ꯃꯁꯦ ꯆꯠꯀꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯁꯤꯖꯤꯟꯒꯗꯕꯅꯤ. ꯃꯁꯤꯅ ꯀꯅꯥꯒꯨꯝꯕ ꯐꯠꯇꯕ ꯂꯥꯏ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯛꯄ ꯉꯝꯂꯔꯣꯏ. ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯑꯗꯨꯅ ꯖꯟꯇ꯭ꯔ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯝꯃꯤ. ꯏꯃꯨꯡ ꯃꯅꯨꯡ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕꯒꯤꯗꯃꯛ ꯇꯥꯃꯣꯒꯤ ꯊꯧꯗꯥꯡ ꯑꯣꯏꯔꯔꯦ. ꯄꯣꯏꯅꯨꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯀꯁꯥꯔ ꯃꯥꯏꯕ ꯑꯗꯨꯅ ꯄꯤꯔꯛꯄ ꯖꯟꯇ꯭ꯔ ꯑꯗꯨ ꯁꯤꯖꯤꯜꯂꯗꯨꯅ ꯇꯥꯃꯣꯅ ꯑꯩꯒꯤꯗꯃꯛ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯀꯤꯕ ꯃꯌꯥꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯔꯤꯃꯠꯇꯁꯨ ꯈꯟꯗꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯖꯤꯔꯤ ꯇꯣꯔꯕꯥꯜꯒꯤ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯛꯂꯝꯃꯤ. ꯇꯥꯃꯣꯗꯣ ꯌꯥꯝꯅ ꯀꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯃꯠꯇꯁꯨ ꯈꯟꯗꯅ ꯑꯩꯒꯤꯗꯃꯛ ꯑꯩꯒꯤ ꯑꯅꯥꯕ ꯑꯁꯤꯇꯕꯨ ꯐꯔꯕꯗꯤ ꯈꯟꯗꯨꯅ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯈꯪꯍꯧꯗ꯭ꯔꯦ. ꯇꯥꯃꯣꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ. ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯨꯕ ꯁꯛꯇꯝ ꯑꯃꯅ ꯃꯈꯣꯡ ꯑꯗꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤꯕꯗꯣ ꯎꯔꯛꯂꯝꯃꯤ. ꯇꯥꯃꯣꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯇꯥꯃꯣ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯣ, ꯀꯔꯝꯕ ꯅꯍꯥꯛꯀꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯋꯥꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯂꯤꯔꯣ. ꯃꯇꯝ ꯑꯁꯦ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯕꯅꯤ. ꯂꯦꯡꯁꯤꯟꯕꯤꯔꯛꯎ. ꯃꯐꯝ ꯑꯁꯤꯗ ꯈꯔ ꯆꯪꯁꯤꯟꯕꯤꯔꯛꯑꯣ. ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯦ ꯉꯁꯤꯗꯤ ꯏꯆꯤꯟ ꯄꯦꯟꯅ ꯆꯍꯤ 15 ꯆꯨꯞꯅ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯦ ꯂꯤꯊꯣꯛꯅꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯅꯤ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯛꯇꯝ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ. ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯏꯃꯥ ꯑꯗꯨ ꯅꯠꯇꯅ ꯃꯇꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯈꯤꯗꯦ. ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯈꯨꯔꯥ, ꯑꯩꯒꯤ ꯕꯕꯥꯒꯤ ꯍꯦꯛ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯃꯤꯟꯅꯕꯅꯤ. ꯑꯩꯒꯤ ꯕꯕꯥꯗꯤ ꯑꯩ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯕꯅꯤ. ꯀꯀꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯈꯤ. ꯃꯃꯩꯊꯪꯗ ꯏꯟꯗꯣꯝꯆꯥ ꯑꯗꯨꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯂꯛꯈꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯠꯇꯕꯒꯤ ꯃꯑꯣꯡ ꯑꯃꯠꯇꯁꯨ ꯅꯣꯡꯃꯇ ꯎꯠꯈꯤꯗꯕꯅ ꯏꯃꯥ ꯏꯆꯥ ꯑꯅꯤꯃꯛ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ. ꯏꯃꯥꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯦꯛ ꯇꯦꯛ ꯇꯧꯗꯨꯅ ꯑꯩꯕꯨ ꯀ꯭ꯂꯥꯁ 9 ꯐꯥꯎꯕ ꯇꯝꯍꯟꯈꯤ. ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯏꯃꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯈꯤ. ꯑꯗꯨꯕꯨ ꯏꯃꯥ ꯑꯗꯨꯒꯤ ꯑꯅꯥꯕ ꯁꯦꯕꯥꯗꯣ ꯇꯧꯕ ꯐꯪꯍꯟꯗꯅ ꯑꯩꯕꯨ ꯁ꯭ꯀꯨꯜ ꯆꯠꯂꯨ, ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯈꯨꯔꯥꯒ ꯏꯟꯗꯣꯝꯆꯥꯒꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯠꯄ ꯌꯥꯅꯅꯕ ꯁꯤꯟꯕ ꯑꯣꯏꯔꯝꯂꯦ. ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅꯤꯅ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯕ ꯁꯥꯔꯝꯂꯤꯕ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯑꯅꯥꯕꯒꯤ ꯍꯤꯗꯥꯛ ꯆꯥꯡ ナꯏꯅ ꯄꯤꯊꯛꯇꯕꯇ ꯅꯠꯇꯅ ꯃꯈꯣꯏꯅ ꯍꯤꯗꯥꯛ ꯑꯣꯟꯅ ꯇꯩꯅ ꯊꯥꯖꯤꯟꯗꯨꯅ ꯏꯃꯥ ꯑꯗꯨꯕꯨ ꯊꯨꯅ ꯄꯨꯟꯁꯤ ꯇꯦꯜꯍꯟꯈꯤ. ꯏꯃꯥ ꯂꯩꯇ꯭ꯔꯕꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤ ꯎꯠꯇꯨꯅ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯈꯨꯗꯨꯝ ꯆꯟꯕ ꯌꯥꯅꯅꯕ ꯃꯅꯨꯡꯗ ꯊꯥꯛꯂꯤꯕ ꯂꯥꯡ ꯑꯗꯨꯗꯤ ꯑꯩꯅ ꯈꯪꯍꯧꯗ꯭ꯔꯦ. ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯏꯈꯨꯔꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥꯕꯨ ꯂꯨꯅ ꯇꯧꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯅꯈꯤ. ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯑꯔꯣꯟꯕ ꯂꯤꯂꯥ ꯑꯗꯨꯗꯤ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯈꯪꯗꯦ. ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥ ꯐꯥꯎꯅꯁꯨ ꯈꯪꯕ ꯉꯝꯈꯤꯗꯦ. ꯏꯃꯥꯗꯣ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯣꯟꯅ ꯇꯩꯅ ꯊꯥꯖꯤꯟꯗꯨꯅ ꯃꯇꯝ ꯆꯥꯅ ꯍꯤꯗꯥꯛ ꯄꯤꯖꯗꯅ ꯑꯩꯕꯨꯅ ꯁ꯭ꯀꯨꯜꯗ ꯈꯔ ꯆꯠꯍꯜ, ꯃꯈꯣꯏꯒꯤ ꯄꯥꯈꯣꯟ ꯈꯔ ꯊꯥ ꯇꯧꯗꯨꯅ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯕ ꯁꯥꯁꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯝꯗꯨꯅ ꯍꯥꯠꯈꯤ. ꯏꯃꯥ ꯂꯩꯇ꯭ꯔꯕꯗ ꯑꯩꯕꯨ ꯑꯃꯨꯛꯁꯨ ꯂꯨꯅ ꯇꯧꯕ ꯁꯥꯁꯤꯟꯅꯗꯨꯅ ꯏꯈꯨꯔꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯀꯁꯥꯔꯒꯤ ꯃꯩꯇꯩ ꯅꯨꯄꯥ ꯑꯃꯗ ꯑꯩꯕꯨ ꯂꯣꯟꯅ ꯑꯃꯨꯛ ꯌꯣꯟꯊꯣꯛꯈꯤ. ꯅꯣꯡꯃ ꯈꯨꯔꯥꯇꯣꯟꯒ ꯅꯨꯄꯥ ꯑꯗꯨꯒ ꯌꯨ ꯊꯛꯃꯤꯟꯅꯔꯒ ꯉꯥꯎꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯑꯩꯉꯣꯟꯗ ꯐꯠꯇꯅꯅꯕ ꯂꯤꯆꯠ ꯆꯠꯅꯅꯕ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯈꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯨꯔꯥꯇꯣꯟ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥ ꯀꯧꯈꯤ. ꯈꯨꯔꯥꯇꯣꯟꯒ ꯏꯟꯗꯣꯝꯆꯥꯒ ꯄꯔꯞ ꯄꯔꯞ ꯑꯩꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯈꯤ. ꯑꯩ ꯍꯔꯥꯎꯈꯤ. ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯈꯨꯔꯥꯇꯣꯟ ꯑꯃꯁꯨꯡ ꯏꯟꯗꯣꯝꯆꯥ ꯌꯥꯎꯅ ꯑꯩꯕꯨ ꯈꯣꯡ ꯑꯃꯁꯨꯡ ꯈꯨꯠ ꯄꯨꯟꯅ ꯄꯨꯟꯁꯤꯟꯈꯤ. ꯐꯤ ꯑꯃꯅ ꯑꯩꯒꯤ ꯆꯤꯟ ꯃꯦꯟꯈꯤ. ꯃꯇꯨꯡꯗ ꯃꯈꯣꯏ ꯊꯣꯛꯈꯤ. ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯕꯨ ꯃꯆꯤꯟꯖꯥꯛ ꯂꯥꯝꯂꯕ ꯅꯣꯡꯁꯥ ꯑꯃꯒꯤ
ꯈꯌꯥꯠꯇ ꯇꯥꯔꯕ ꯁꯖꯤ ꯃꯆꯥꯒꯨꯝ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈꯤ꯫ ꯑꯩꯍꯥꯛꯀꯤ ꯈꯨꯠ ꯑꯃꯗꯤ ꯈꯣꯡ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯆꯦꯠꯅ ꯄꯨꯟꯁꯤꯟꯕꯇ ꯅꯠꯇꯅ ꯑꯩꯒꯤ ꯆꯤꯜ ꯑꯁꯤꯁꯨ ꯄꯨꯟꯁꯤꯟꯈꯤꯕꯅ ꯑꯩꯅ ꯀꯌꯥꯔꯛ ꯂꯥꯎꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯨꯔꯥꯇꯣꯟ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯑꯩ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯒꯦ, ꯅꯈꯣꯏꯅ ꯍꯥꯏꯕꯗꯨ ꯏꯜꯂꯒꯦ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯤꯜ ꯑꯁꯦ ꯃꯦꯟꯁꯤꯟꯈꯤꯕꯅ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯈꯤꯗꯦ꯫ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯑꯩꯕꯨ ꯆꯥꯛ ꯆꯥꯁꯤ ꯀꯅꯥꯃꯠꯇꯅ ꯍꯥꯏꯔꯛꯇꯦ꯫ ꯑꯗꯨꯒ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯩ ꯋꯥꯕꯅ ꯍꯛꯆꯥꯡ ꯑꯁꯦ ꯄꯨꯡꯆꯣꯞ ꯆꯣꯞꯊꯔꯝꯃꯤ, ꯃꯤꯠ ꯑꯁꯤꯁꯨ ꯇꯟꯗꯟ ꯄꯥꯏꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯏꯟꯗꯣꯝꯆꯥ ꯑꯃꯗꯤ ꯈꯨꯔꯥꯇꯣꯟ ꯑꯗꯣ ꯆꯪꯂꯛꯄ ꯎꯕꯗ ꯑꯩ ꯈꯖꯤꯛꯇꯪ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯐꯠꯇ꯭ꯔꯕ ꯑꯩꯒꯤ ꯈꯨꯔꯥꯇꯣꯟꯒ ꯇꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯡꯂꯝꯗꯒꯤ ꯑꯀꯟꯕ ꯊꯧꯔꯤ ꯑꯃꯅ ꯑꯩꯒꯤ ꯉꯛꯁꯝꯗ ꯂꯥꯈꯠꯇꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯑꯩꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯅꯥꯀꯟꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥꯗ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯊꯧꯔꯤ ꯌꯥꯟꯕ ꯁꯥꯗꯨꯅ ꯊꯧꯔꯤ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯑꯩꯒꯤ ꯈꯨꯔꯥꯇꯣꯟ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯅ ꯊꯃꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯗꯣ ꯎꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯅꯔꯛꯂꯝꯃꯤ꯫ ꯏꯃꯥꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯁꯨꯝꯅ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯔꯥꯇꯣꯟ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯗ ꯆꯤꯡꯅꯕ ꯑꯃꯠꯇꯁꯨ ꯐꯥꯎꯈꯤꯗꯦ, ꯃꯔꯝꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯁꯦ ꯈꯪꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯃꯗꯤ ꯏꯃꯥꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯨꯅ ꯇꯧꯕꯇ ꯁꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯁꯦ ꯇꯥꯕꯗ ꯄꯨꯝꯅꯃꯛ ꯊꯃꯣꯏ ꯀꯥꯏꯈꯤꯗꯨꯅ ꯖꯤꯔꯤꯗ ꯂꯩꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯑꯄꯨꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯑꯩꯍꯥꯛꯀꯤ ꯃꯣꯡꯐꯝꯗ ꯐꯨꯔꯥ ꯑꯃꯇꯪ ꯀꯠꯁꯤ, ꯃꯗꯨꯒꯤ ꯑꯆꯪꯕ ꯁꯦꯟꯐꯝ ꯃꯈꯣꯏꯒꯤ ꯁꯪꯁꯊꯥꯟ ꯑꯗꯨꯅ ꯄꯨꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯏꯈꯨꯔꯥꯇꯣꯟꯗ ꯍꯥꯏꯕꯗ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯐꯨꯔꯥ ꯑꯁꯤ ꯁꯥꯈꯤꯕꯅꯤ꯫ ꯏꯈꯨꯔꯥꯇꯣꯟ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯐꯠꯇ꯭ꯔꯕ ꯁꯔꯧꯂꯥꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯐꯠꯇ꯭ꯔꯕ ꯂꯝꯆꯠ ꯑꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯑꯩꯍꯥꯛꯅ ꯂꯃꯟ ꯈꯨꯝꯅꯅꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯑꯀꯟꯕ ꯃꯟꯇ꯭ꯔꯒꯤ ꯆꯩꯉꯥꯛ ꯌꯨꯡꯈꯤꯕꯅ ꯑꯩꯅ ꯆꯪꯁꯤꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯁꯨ ꯑꯀꯟꯕ ꯃꯟꯇ꯭ꯔꯒꯤ ꯄꯣꯠꯂꯝꯅ ꯁꯦꯝꯂꯕ ꯖꯟꯇ꯭ꯔꯁꯤꯡ ꯁꯤꯕꯅ ꯑꯩꯅ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯀꯨꯏꯔꯦ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯦꯁꯨ ꯈꯟꯈꯤꯗꯕ꯫ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏꯅ ꯑꯥꯇꯃ ꯁꯥꯟꯇꯤ ꯐꯪꯅꯕ ꯃꯄꯣꯛ ꯂꯥꯡꯉꯣꯟ ꯑꯃ ꯄꯣꯛꯂꯨꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯤ ꯀꯅꯥꯒꯨꯝꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃꯇꯪꯗ ꯑꯩꯅ ꯂꯩꯈꯤꯗꯕ ꯉꯁꯤꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯤꯊꯣꯛꯄ ꯉꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯇꯣꯞꯄ ꯃꯄꯣꯛ ꯂꯥꯡꯉꯣꯜ ꯑꯃꯗ ꯄꯣꯛꯂꯨꯅꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯊꯦꯡꯅꯕꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯄꯣꯛ ꯂꯥꯡꯉꯣꯜ ꯑꯃꯗ ꯆꯠꯄ ꯉꯝꯂꯒꯅꯤ꯫ ꯑꯍꯤꯡꯁꯦ ꯊꯦꯡꯈ꯭ꯔꯦ, ꯑꯗꯣꯝꯁꯨ ꯌꯨꯝꯗ ꯍꯟꯕꯤꯔꯣ꯫ ꯑꯗꯣꯝꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯂꯩꯔꯝꯕ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯔꯣꯏ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯅꯥꯛꯇꯁꯨ ꯂꯩꯔꯔꯣꯏ꯫ ꯑꯩꯍꯥꯛ ꯃꯄꯣꯛ ꯂꯥꯡꯉꯣꯜ ꯑꯃꯒꯤꯗꯃꯛ ꯑꯁꯤꯕ ꯊꯋꯥꯏ ꯑꯩꯅ ꯆꯍꯤ 15 ꯆꯨꯞꯅ ꯉꯥꯏꯖꯔꯛꯄ ꯑꯩꯒꯤ ꯑꯥꯁꯥ ꯑꯗꯣ ꯃꯄꯨꯡ ꯐꯥꯔꯦ, ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯁꯔꯒꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯒꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯆꯍꯤ 15 ꯆꯨꯞꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯔꯛꯄ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯐꯨꯔꯥ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯒꯤ ꯅꯥꯛꯇꯒꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯂꯥꯞꯅ ꯁꯔꯒꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯑꯩ ꯆꯠꯈ꯭ꯔꯒꯦꯀꯣ꯫